ꯃꯌꯥꯝꯕꯨ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023 ꯑꯣꯒꯁꯠꯀꯤ ꯇꯥꯡ 9ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗ ꯃꯔꯤ ꯆꯦꯠꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯃꯁꯤ ꯅꯣꯡꯃꯗ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯨꯔꯒ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯗꯦ꯫ ꯍꯥꯏꯕꯗꯤ ꯄꯔꯐꯦꯛ ꯔꯤꯂꯦꯁꯟ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯏ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯝꯖꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯣꯏꯁꯟꯕ ꯄꯥꯝꯅꯔꯦ꯫ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯔꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯑꯣꯏꯅ ꯈꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯑꯁꯝꯕ ꯊꯤꯕꯒꯤ ꯍꯩꯅꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕꯒꯤ ꯃꯇꯝ ꯂꯦꯟꯕ ꯌꯥꯕ ꯄꯥꯔꯠꯅꯔ ꯊꯤꯔꯒ ꯀꯣꯏꯅꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨ ꯃꯔꯤ ꯆꯦꯠꯄ ꯉꯝꯗꯦ, ꯇꯨꯡ ꯀꯣꯏꯅ ꯆꯠꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯌꯥꯕ ꯄꯥꯔꯠꯅꯔ ꯑꯁꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗꯁꯨ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯝꯕ ꯃꯔꯛꯇ ꯊꯝꯕꯤꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯒꯧꯔꯚ ꯍꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯀꯦꯁꯅꯤ꯫ ꯃꯍꯥꯛ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯗꯣꯔ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯚꯥꯒꯤꯔꯊꯄꯨꯔꯥ ꯍꯥꯏꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯆꯍꯤ 19 ꯁꯨꯔꯕ ꯄꯥꯈꯪ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯑꯣꯔꯣꯕꯤꯟꯗꯣ ꯀꯣꯂꯦꯖꯇ B.Pharm ꯇꯝꯂꯝꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯃꯍꯩ ꯇꯝꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯪꯂꯤꯁ ꯂꯣꯟꯕ ꯐꯖꯅ ꯍꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯁꯤꯡꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯩꯔꯝꯗꯦ꯫ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯆꯣꯞꯄ ꯀꯌా ꯅꯪꯈꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯏꯪꯂꯤꯁ ꯂꯣꯟꯕ ꯍꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯩ, ꯍꯩꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯁꯦꯝꯗꯨꯅ ꯏꯪꯂꯤꯁ ꯂꯣꯟꯕ ꯍꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯏꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯒꯧꯔꯚꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯂꯣꯟꯕ ꯍꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯌꯨꯁꯟ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯨꯡꯗ ꯃꯉꯣꯟꯗ ꯀꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯁꯨ ꯍꯔꯥꯎꯔꯦ꯫ ꯃꯆꯥꯗꯨ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯂꯤ, ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯦ ꯍꯥꯏꯅ꯫ ꯏꯪꯂꯤꯁ ꯀꯣꯆꯤꯡ ꯇꯧꯐꯝ ꯁꯨꯝ ꯊꯤꯔꯛꯄꯗ ꯏꯟꯗꯣꯔꯒꯤ ꯑꯟꯅꯥ ꯅꯒꯔꯗ ꯑꯣꯖꯥ ꯑꯃ ꯐꯪꯂꯦ꯫ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯣꯖꯥ ꯑꯗꯨꯗ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯀꯣꯆꯤꯡ ꯆꯠꯄ ꯍꯧꯈꯤ꯫ ꯒꯧꯔꯚꯅ ꯇꯝꯂꯤꯕ ꯀꯣꯆꯤꯡꯒꯤ ꯑꯣꯖꯥ ꯑꯗꯨ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 3 ꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯪꯂꯤꯁ ꯌꯥꯝꯅ ꯍꯩꯕ, ꯂꯣꯟꯕ ꯍꯩꯕꯗꯨꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯍꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯍꯥꯛꯅ ꯇ꯭ꯌꯨꯁꯟ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯀꯥꯡꯁꯥ ꯀꯧꯏ꯫ ꯆꯍꯤ ꯌꯥꯝꯅ ꯍꯟꯅꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯩ꯫ ꯒꯧꯔꯚꯒ ꯑꯀꯥꯡꯁꯥꯒꯒꯤ ꯔꯤꯂꯦꯁꯟ ꯑꯁꯤ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯃꯔꯛꯇ ꯂꯩꯅꯒꯗꯕ ꯃꯔꯤꯗꯨ ꯂꯩꯅꯗꯦ꯫ ꯍꯧꯔꯛꯄꯗꯗꯤ ꯀ꯭ꯂꯥꯁꯇ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯋꯥꯔꯤꯁꯤ ꯂꯦꯞꯇꯅ ꯆꯠꯊꯕ ꯍꯧꯔꯝꯃꯤ꯫ ꯀ꯭ꯂꯥꯁꯀꯤ ꯋꯥꯔꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤꯅ ꯏꯟꯈꯠꯂꯛꯄꯒꯤ ꯃꯍꯧꯁꯥ ꯐꯤꯖꯤꯀꯦꯜ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟ ꯊꯝꯅꯔꯝꯃꯤ꯫ ꯒꯧꯔꯚꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯏꯅꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ꯒꯧꯔꯚꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯕꯛꯇꯤ ꯇ꯭ꯌꯨꯁꯟ ꯆꯠꯄꯁꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯇ꯭ꯌꯨꯁꯟꯒꯤ ꯅꯃꯥꯗ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯐꯪꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯖꯥꯁꯤꯃꯛ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫ ꯃꯄꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯆꯥꯁꯤ ꯏꯪꯂꯤꯁ ꯇꯝꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯈꯜꯂꯤꯕꯁꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯎꯅꯕ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯣꯏꯔꯕꯁꯨ, ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯎꯅꯕ ꯆꯠꯂꯕꯁꯨ ꯃꯌꯨꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯈꯜꯂꯝꯒꯗꯣꯏꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯔꯤꯕꯗꯨ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯇꯧꯔꯨꯕꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯗ꯭ꯔꯕꯃꯛꯁꯨ ꯅꯨꯄꯤꯒꯤ ꯃꯌꯥꯝꯕꯗꯤ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤ꯫
ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯕ ꯇꯣꯏꯅ ꯄꯨꯟꯕꯗꯨꯅ ꯑꯃꯝꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯤꯛꯆꯔꯁ ꯀꯌꯥ ꯃꯣꯕꯥꯏꯜꯗ ꯁꯦꯌꯔ ꯇꯧꯅꯔꯝꯃꯤ, ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟ ꯀꯌꯥ ꯊꯝꯅꯔꯝꯃꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯊꯥ 12 ꯈꯛꯇ ꯉꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ, ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯂꯣꯖ ꯑꯣꯏꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯕꯅ ꯃꯥꯡ ꯊꯥꯔꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀ꯭ꯂꯣꯖ ꯑꯣꯏꯈꯤꯕꯗꯨꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯨ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯧꯔꯚꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯀꯥꯡꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯃꯛ ꯃꯍꯥꯛꯅ ꯇꯧꯈꯤ꯫ ꯋꯥꯠꯁꯑꯦꯞꯇ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯌꯥꯝ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯑꯀꯥꯡꯁꯥꯗꯤ ꯃꯇꯝꯗꯨꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯟꯁꯇꯥꯗ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯦꯁꯦꯖꯇ ꯑꯔꯣꯏꯕꯤꯗ ꯈꯠꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯍꯧꯔꯛꯈꯤ, ꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒ ꯅꯪ ꯄꯨꯂꯤꯁꯇ ꯐꯥꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯒꯧꯔꯚ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯊꯞ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯒꯧꯔꯚꯀꯤ ꯋꯥꯈꯜꯗ ꯑꯀꯥꯡꯁꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯀꯥꯡꯁꯥꯗꯤ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯒꯧꯔꯚꯀꯤ ꯃꯊꯛꯇ ꯐꯦꯛ ꯀꯦꯁ ꯄꯥꯟꯖꯜꯂꯒ ꯑꯀꯥꯡꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯐꯣꯇꯣꯁꯤꯡ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯟꯇꯔꯅꯦꯠꯇ ꯂꯤꯛ ꯑꯣꯏꯍꯜꯂꯦ ꯑꯃꯗꯤ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯦ ꯍꯥꯏꯅ ꯀꯦꯁ ꯄꯥꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯒꯧꯔꯚꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯀꯥꯡꯁꯥꯗ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯒꯧꯔꯚꯅ ꯈꯜꯂꯤ ꯑꯀꯥꯡꯁꯥꯗꯤ ꯐꯥꯒꯤ ꯇꯧꯕ ꯅꯠꯂꯝꯗ꯭ꯔꯦ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯑꯀꯥꯡꯁꯥꯒꯤ ꯃꯕꯨꯡꯗ ꯊꯥꯗꯨꯅ ꯅꯆꯟ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯕꯁꯦ ꯇꯧꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯗꯨꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯒꯧꯔꯚꯗꯤ ꯌꯥꯝ ꯑꯀꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯀꯤꯍꯜꯂꯛꯄ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃꯗꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯗꯣꯛꯂꯒꯦ ꯂꯦꯞꯂꯦ꯫ ꯒꯧꯔꯚꯅ ꯃꯆꯦ ꯑꯍꯜꯗ ꯍꯥꯟꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯆꯦꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯧꯄꯥꯅ ꯑꯋꯥꯕ ꯇꯥꯔꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯊꯦꯝꯂꯝꯃꯤ, ꯑꯩ ꯑꯀꯥꯡꯁꯥꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯚ ꯇꯧꯒꯦ, ꯀꯩꯁꯨ ꯋꯥꯒꯅꯨ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯆꯦ ꯑꯍꯜꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯀꯥꯡꯁꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯥꯡꯁꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯃꯪꯗ ꯐꯥꯎ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯀꯥꯡꯁꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯒꯧꯔꯚꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯣꯡꯅ ꯍꯦꯛꯇ ꯊꯞ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯨꯄꯥ ꯂꯥꯈ 3 ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯄꯨꯂꯤꯁ ꯀꯦꯁ ꯄꯥꯜꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ, ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯁꯦꯜ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯦꯜ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ, ꯆꯥꯅꯤ ꯊꯛꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯦ꯫ ꯒꯧꯔꯚ ꯅꯨꯃꯤꯠ ꯆꯨꯞꯄ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ, ꯋꯥꯁꯨ ꯉꯥꯡꯗꯦ, ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯃꯃꯥꯅ ꯑꯣꯒꯁꯀꯤ ꯇꯥꯡ 8, ꯏꯪ 2023ꯗ ꯅꯨꯄꯤꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯑꯃꯗꯤ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯂꯦ꯫ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯈꯤ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯒꯧꯔꯚꯗꯤ ꯃꯅꯨꯡꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯄꯨꯂꯤꯁꯇ ꯊꯥꯖꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯀꯩꯁꯨ ꯑꯍꯦꯟꯕ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖ ꯄꯨꯝꯕ ꯎꯠꯂꯝꯃꯤ, ꯑꯗꯨꯕు ꯄꯨꯂꯤꯁꯅ ꯃꯗꯨꯗ ꯊꯋꯥꯏ ꯌꯥꯎꯁꯤꯟꯈꯤꯗꯦ꯫ ꯒꯧꯔꯚꯅ ꯍꯥꯏꯕ ꯋꯥ ꯃꯈꯣꯏꯅ ꯁꯨꯛꯇꯥ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯨꯄꯥ ꯂꯥꯈ 3 ꯄꯤꯌꯨ, ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥꯁꯤ ꯖꯦꯜ ꯆꯪꯍꯟꯅꯤꯡꯗ꯭ꯔꯗꯤ ꯂꯨꯄꯥ 95,000 ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯩꯁꯥꯗꯤ ꯄꯤꯔꯒ ꯖꯦꯜ ꯐꯥꯎꯕꯗꯤ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯀꯥꯡꯁꯥ ꯃꯃꯥ ꯃꯆꯥ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯊꯞ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯄꯥꯝꯂꯕꯗꯤ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯑꯣꯄꯟ ꯇꯧꯒꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯒꯧꯔꯚ ꯑꯃꯨꯛꯀ ꯍꯦꯟꯅ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯐꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯣꯊꯥꯗꯕꯒꯤ ꯋꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯕꯨ ꯒꯧꯔꯚꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗ ꯃꯆꯦꯅ ꯀꯥꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯊꯥꯖꯗꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ, ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ
ꯀꯩꯒꯨꯝꯕ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯤꯔꯝꯂꯕ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯒꯧꯔꯚ ꯉꯁꯤ ꯍꯤꯡꯂꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯗꯤꯌꯥꯗ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯤꯈꯤ꯫ ꯒꯧꯔꯚꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗ ꯑꯀꯥꯡꯁꯥꯒ ꯃꯆꯥꯅꯨꯄꯥꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯗꯨꯅ ꯀꯥꯏꯅꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯄꯥꯝꯕꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯜꯂꯒ ꯅꯨꯄꯥ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯗꯅ ꯊꯝꯕ, ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕꯁꯨ ꯊꯤꯡꯕ, ꯋꯥꯔꯤ ꯁꯥꯕ, ꯃꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯄꯨꯝꯕ ꯊꯤꯡꯈꯤ꯫ ꯃꯗꯨ ꯒꯧꯔꯚꯅ ꯌꯥꯗꯕꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯀꯥꯡꯁꯥꯅ ꯂꯥꯈ 3 ꯄꯤꯌꯨ ꯍꯥꯏꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯒꯧꯔꯚꯅ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯈꯤ꯫ ꯃꯗꯨ ꯃꯄꯥꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯄꯩꯁꯥ ꯑꯗꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯪꯈꯤꯗꯦ꯫ ꯒꯧꯔꯚꯀꯤ ꯃꯄꯥꯅ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯒꯧꯔꯚꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯆꯦꯛ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯑꯀꯥꯡꯁꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯧꯔꯚꯄꯨ ꯇꯣꯔꯆꯔ ꯇꯧꯕ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯔꯝꯅ ꯖꯨꯚꯦꯅꯥꯏꯜ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯦꯁ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯗ ꯃꯤꯠꯃꯥꯏ ꯑꯣꯏꯅꯕ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫